Rupeng cakso sakanti kon yang ni talpa video na da aliang ade school program manari ba school bisarang ko piji suna meana uni gaman angko ba yang do dongphana kata kanatinga noko kham donga ko khambang ako dongali ma bai no bakhora nak tari painga maina angade khali dongphana ma mohan nangagen piji suna ba nangja jirak na ba nangja enem rangha biji khudi sugen nda ko ba dongphana nangana ndaki aganata office jaba angkode jengkode asalang kode okamateya maiba abalingka dana maiba phone skinani maganate mu una agan phamung dimangba madam rangara angko ino dongphana kata aganenga uni gmnangari ba dawni gitan digen asalang kode gmuk nan asa trek nangaya okam trek-trekaya asa gride khaman ongjana asa donggi jadi bisongba bisin kon manskaja beneficiary kon manskaja asa kham khaja ode bisongba office ne manderangba manani ko mas khajawa andi mangba medakana kop menara asa rangnade mangni kono nas khaja salni hajira kon onas khaja kham khode khat naska andi ba hajira kon onas khaja jegta kham khauba hajira kon bangkhali do nasja jau hajal gni on phainga ya baita salo baita hajira ka akenmo chau hajar gni na kuba regular bonja jagatham jabrini gisepo changsarang mangen yer maiko chai asarang di kham khagenmo uni gman asarang ba ningnak pha mangeni ko bangkhali mang salni hajira ko onphaude namachum songo noko manderangko nirok nakta ba asananga magaparangko nirok nakta ba asananga chongaba bisarangko nirok nakta ba asananga gamak nigdan asa trek songo noko mande siuba asananga magaparang bisa mana nangpa magaparang siuba asarang nanga aro bisarang siuba asananga asa kode gamak nigdan asananga jakhana antang thangni khamni khri mangani na dabi phaoba minister rangba onti mangba khna chakcha thangka gongsa ko ondap nascha andi mangba kham khodi jetnaska kham khodi khatnaska chinga songni asarang dongjaode mamang facility go ba manjawachim songni asarang kham khajaode office ba mamang kon mangani dongjawachim andi mangba asarang nade asarang kode chonera asarang kode mukchepera asarang nade onaskja mangani huba masi phagi jakba manderangde asarang kode khadengaba bebe banthokpia nongdi thangkha bangi manong haba nimbana hajira bangongge nongde nimubana andan thokpia ande mangba uchide chingasa ma sengjokmo asarangsa thangkha bangi mana hoba bangija mana hoba chinga chai kham khaima chagija kham khaima ya gmak kon asarangsa masi thokaijok ande ba songni manderangde public rangde ya kode masi phaja asarangko ndaki agan thoka jau haja chkhing mane kon bana songba ning bana singthoka khadeng has sangajok manderangne ndeke singwa banoni haja chkhing banoni haja bunga haja gtham haja sa khucha kapa kon onna ningne kinga dawana ba on khuja jau haja gni on phakuba japrak phako na bongja padita ba jani gisebo hajar gni hajar thama noa ya kon mannik bijok pasa ko bada ngan thangde manderangni ndake singana khadeng nabaska khadeng ari hedonga yade uchide asarangsa masi thokne daneng thangkha mana hoba matgija hoba jawade public rangde asarang kode thangkha bangi chainga tor maha bangi manonga ni bana gana maina khambang na jokona mo asarangde khambang ani gemen tor maha bangi manna gata naka nengtak na manpulja basa ko barangde salanti nong khatna nangata taka kham khaode ndagani gemen public rangba asarang kode thangkha bangi manonga tor maha bangi chawani chanchia khon ro ni gemen sa nong nadi hajar chking dakerang ono khon ba ni rang singthok pia ndiba uchide chinga sama senjok bani hajar chking ban hajar gni hajar gtham kon na ningne konga da nang una ngadi pasok bade khating imang akan saka public rangna
Hajal skim manong ma hajal sa manong hajal manong baita hajira chainga chingko masina skode cho kusaksa yang mo singi chimbo ni bana khading ibu akane watata bunasa basa ko barang de angan thangde gisikran sugong praja maiko chai mang kham khagen mai dake cholegen ma tauni kita census khana nanga mai dakna nanga lekha brina nanga pen rana nanga Pangka onjao de chinga yarang ko mai dake mung tharinak ta mangen householding bangga barang de lekha dista sarang nangpla nda kerang bri emung a sarang kham khaya nda ko mangba thangkha gongsa gongkani ko ndap na nek neka government rang ba minister rang ba government ni ngo kham khai chagpa hajira khai chagpa manja patsang gpa pumchi patsang gpa de asa aro angganwadi ranga nongaya maina nengaba batta bumchi baba batta khamba bang batta kemuk ni gitan asa trek angganwadi trek ane mangba mangani khudi man phaja mangani khudi onabas phaja office kham khag para mi chikrarang ani gaman minister rangba mukchepir akhon minister rangba onas jakhon je kita dabi phawba khna chakja je kita agan phawba nache songgija dongthokaya nekoba nikja dakaya khnawba khna ja dakaya antang thani khuchak kpa mangmang khon onaskja nda kerang dakamu asarang anganwadi rangkhode andi mangba basa ko ba chanchi mana songni nokne mande rangkho nirok sandianera sarangni jakko nonga dege songni nokne mande rangkho anseng baljogatna antang thangko onka imong kham khanisa nongaya ningma basa ko ba chanchi manpala ndak ba basa ko barangde thangka paisa rang kostong jogode manphaja jogode kisko nengnek pha aro sukpong phaja talbat keparangni agana gatan songni nokni mande rangni volunteer na gatan songni mande rangkho nirok mangmang nama mangsan donga gata daktokaya maina mangani khu mana chagani khu chanan ga bagta dongjamo asa rangde angkan wadi rangde apsanaya angkan wadi asa api sadian apsanaya mangani bodongja chagani bodongja ndiba songni nokne mande rangkho anseng baljoki dongna gata aganani skiani aro nirokani sagba dengga barangkho nirokimung sandal bandalani san ongaya